Bamiyoy Singh Thadornaba negotiation ki thabak kana chathari athuba matamda Fazin ki Bamiyoy Singh Thadokhanna bahotnagani haina Home Minister Govindas Konthauzamna phongdukhrei Wafamasi City Convention Center da thoram ama yawalakpada mahakna paumi Singh da phongdukhibane Naga taruk Fazin kiba aduda chenabasing Fabagi matangda paumi Singh na hangba wahang amagi paukum piraduna Home Minister Govindas Konthauzamna hai lagliba numit nini humni asida development khara lakani thazei Fazin kiba Singh Thadoraknaba negotiation kanna chathari athuba matamda Chief Minister ge meeting makada Fazin kiba Singh Thadokhananaba kanna hotnagani haina mahakna phongdokhi ngasi Kangpokpi district ke Loivol village ta sakhangdaba Singh na miyoi ahum ki punsi pikamna hankiba adugi matangda hangba wahang amagi paukum oina mahakna hai thodok adugi pau fangle adubu thodok adugi matangda chapchaba detail report fangdri Loinana Manipur Giching Amaditam Animakta Paksana Operation Chathagani Hainasu Mahakna Fongdokhi Nagamicham Taruk Fazin Kiba Adu Tigatnana Ba Hosik Fawbagi Oina Stake Lengakagi Makal Amatagi Intimation NIA na Fangbalatri Haiba Wafamama Lakliba Asli Matangda Mahakna Hai Case Adu NIA da Sinanaba Mahak Masamakna Kutyek Pikibane Masi Nakal Anigi Marakta Pau Fangna Daba Ama Oiramba Yai Haina Mahakna Sengdokhi पहले से भी हम लोग ने बताया हुआ है हर जगह पे उग्रवादी को के ऊपर सख्त कार्रवाई ही करना है हर जगह पे पहाड़ हो घाटी हो हर जगह पे सरकार का डर नहीं है सरकार का डर नहीं कार्रवाई नहीं किया है उसको कार्रवाई करवाने के लिए कोशिश तो कर रहे हैं हमारा आदरणीय गृह मंत्री का आदेश ही दे दिया हुआ है तो इसलिए जल्दी कार्रवाई शुरू करेगा सो फार आई सेड वी हैव नॉट रिसीव्ड द डिटेल्ड इंफॉर्मेशन अबाउट द इंसिडेंट वी आर येट टू रिसीव सो आई सेड अर्लियर आल्सो दैट आई पर्सनली साइंड अ फाइल for handing over the case to the NIA. So there must be some communication gap between the two organizations. That's what I said. So see, I cannot give any deadline on it. Lapses natte akoy negotiation kanna sathari aduga yamna athu matamda akoy honorable CM ki mijeng makhada akoy release ta unna ba yam thuna hona gani.